Churachandpur district ke manung chanba thangjing chingi chingkhong gi mafam amada paiba ngamdana leiramba malemdagi khongul mutkigadoraba uchek makhal ama oiriba umaibi mitngangbi Red Eye Eagle Ama Green Universal Foundation Manipur ke President Huitrom Roman Foundation asigi Secretary Environmentalist Anish Ahmad Member Dhanachandra Huidromna kallaga Central Forest Division Manipuri Imphal West ke DFO RK Amachitka Pau Faunarba matungda Koirangaida leba Forest Bit Office tangarang numidang kusanakre Forest Bit ke staff singna kopna yenglaba matungda umaibi adu thadokba yaragani kangbadagi Manipur State Orchidium Koirangaida puraga tekta kaitana thadoke umaibi adu nongmagi mamangda kalakpani amade umaibi asigi oi thangba makhongi akoibada langda thuruba natraga langna kibagi Kuchinba asokpa forakpagi dakfam aduga yethangba masagi makhongda naurina kapada panba manba sokpagi dakfam lei Huidrom Romena fongdokibada aikoina chara amakake damak tanglaba uchek makhal kaya hatlaga chaba toklasi makoina khongul mutkragadi mahut sinbina balairoi tungi mirol nasu makoi leirami haiba wari khaknatana haktengnana uba fangloi madudanatana lamdakki sa uchek sing yaudana akoi malem sida matam sangna nungaina hingba yaroi haiki